People's Union for Civil Liberties ki report bias oiba report ni haidung ase tongan ba school college ki Maheiroi kayana PUCL na phongkhiba report adubu mai thaduna khongjang changshinkhre khongjang ase ki saru kamoina tamfas na girls higher secondary school ki Maheiroi singnasu PUCL ki report yaning da ba phongdok pa kholau ke alaudana khongjang changshinkhre khongjang aduga mari lenena school ase ki Maheiroi khumuzam laijing lembi na phongdorak pada Manipur da thokliba irang ase bo imphal da gi hauraklaba matung maduge action oina churachandpur amadi kangpok pida haurakkhibani haina PUCL ki report ase yumpham yaudaba wafamni masida natana kukizo community buna imphal dagi tanthokkhibani amade maitaina hill area dagi matomta chachakibani iriba PUCL ki report kuki ge separatist movement ta mateng pangba body amani hairoidabagi maram leite asigumba PUCL ki report ase Manipur miyamna yabangamloi PUCL ki report Manipur miyamna condemn tawbagalunina Manipur miyamda PUCL na lale haigadabani governor na luchingba lengak asina su PUCL ki mathakta chap chaba action lokhanaba honagadabani haiba wafam thamlakhe Kukizo community buna imphal dagi tanthokkhibani haiba aduga maitai na hills area dagi matomta chachakibani haiba report asi da palliba asi PUCL asi kuki gi separatist movement da mateng pangba body amani haina hairoi dabagi maram leibra maram aduna PUCL na phong dok liba report asi anti maitai oiba aduga chin kuki narco terrorist singbu saugatba amadi yumpham yaudaba asaba narrative ta yumpham oiba report ama oibna Manipur miyamna yaba ngamloi amadi chatnaba yaroi asigumlaba mathong huktaba PUCL gi thawong asi condemn tawbaga loina na Manipur miyamda lale haizagadabani loina na governor na luching balengak asina su PUCL gi mathakta chapchaba action lokhatnaba hotna gadabani